ꯑꯍꯥꯟꯕꯃꯛꯇꯗ ꯃꯕꯨꯡ ꯇꯔꯦꯠꯀꯤ YouTube ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯊꯋꯥꯏ ꯍꯥꯞꯄꯤꯔꯤꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯕꯒ ꯂꯣꯏꯅꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯆꯥꯗꯕ ꯑꯃ ꯂꯩꯕꯗꯒꯤ ꯃꯕꯨꯡ ꯇꯔꯦꯠꯅ ꯚꯤꯗꯤꯑꯣ ꯑꯁꯤ ꯆꯥꯡ ꯅꯥꯏꯅ ꯁꯦꯝꯕ ꯉꯝꯖꯈꯤꯗ꯭ꯔꯦ꯫ ꯃꯁꯤꯒꯤꯗꯃꯛꯇ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯉꯥꯛꯄꯤꯒꯅꯤ ꯑꯃꯗꯤ ꯍꯤꯌꯥꯡꯒꯩꯒꯤ ꯅꯤꯅꯤ ꯄꯥꯟꯕ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯑꯁꯤꯅ ꯂꯥꯛꯄꯗ ꯀꯪꯂꯩꯄꯥꯛ ꯑꯁꯤꯗ ꯈꯨꯟꯗꯥ ꯂꯩꯇꯥꯗꯨꯅ ꯂꯩꯔꯤꯕ ꯏꯆꯦ ꯏꯆꯜ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛ ꯑꯃꯗꯤ ꯂꯝꯗꯝ ꯇꯥꯝꯈ꯭ꯔꯕ ꯏꯆꯦ ꯏꯆꯜ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯃꯕꯨꯡ ꯇꯔꯦꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯏꯐ ꯊꯧꯖꯥꯜ ꯄꯤꯖꯕꯒ ꯂꯣꯏꯅꯅ ꯏꯆꯦ ꯏꯆꯟ ꯑꯣꯏꯕ ꯈꯤꯕꯤꯛꯄꯨ ꯏꯀꯣꯛꯅꯣꯅ ꯄꯨꯅꯦꯝꯖꯔꯤ꯫ ꯃꯕꯨꯡ ꯇꯔꯦꯠꯅ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯁꯦꯝꯖꯕꯒꯤ ꯃꯔꯝꯗꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯃꯇꯥꯡꯗ ꯀꯪꯂꯩꯆꯥ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯇꯉꯥꯏ ꯐꯅ ꯈꯪꯗꯕ ꯌꯥꯗꯕ ꯃꯇꯥꯡ ꯑꯃ ꯑꯣꯏꯔꯛꯄ ꯃꯔꯝ ꯑꯁꯤꯅ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯑꯈꯪ ꯑꯍꯩ ꯑꯣꯖꯥꯁꯤꯡꯗꯒꯤ ꯈꯣꯝꯒꯠꯆꯔꯒ ꯚꯤꯗꯤꯑꯣ ꯑꯁꯤ ꯁꯦꯝꯖꯕꯅꯤ꯫ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯍꯥꯏꯔꯣꯏꯗꯕꯅ ꯍꯥꯏꯈꯤꯕ ꯍꯥꯏꯒꯗꯕꯅ ꯍꯥꯏꯍꯧꯗꯕ ꯌꯥꯎꯔꯒꯁꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯊꯝꯖꯔꯤ ꯑꯃꯗꯤ ꯙꯔꯃ ꯑꯃꯠꯇꯗ ꯀꯔꯦꯝꯅꯕ ꯁꯤꯙꯕ ꯂꯩꯖꯗꯦ꯫ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯍꯥꯏꯕꯁꯤ ꯉꯜꯂꯤꯉꯩꯒꯤ ꯃꯇꯝꯗ ꯄꯤꯕꯥꯁꯤꯡꯕꯨ ꯅꯤꯡꯉꯣꯜꯁꯤꯡꯅ ꯍꯥꯟꯅ ꯆꯥꯛꯀꯧꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯂꯩꯊꯔꯛꯄ ꯃꯇꯝꯗ ꯅꯤꯡꯉꯣꯜꯁꯤꯡꯕꯨ ꯑꯃꯗꯤ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯡꯈ꯭ꯔꯕꯤꯁꯤꯡꯕꯨ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯁꯤꯡꯅ ꯆꯥꯛꯀꯧꯕ ꯍꯥꯏꯅ ꯆꯠꯅꯔꯛꯂꯤ꯫ ꯆꯥꯛꯀꯧꯕ ꯃꯃꯥꯡꯉꯩ ꯂꯥꯏꯁꯤꯡꯒꯤ ꯃꯇꯝꯗꯒꯤ ꯍꯧꯅ ꯅꯣꯡꯗꯥ ꯂꯥꯏꯔꯦꯟ ꯄꯥꯈꯪꯕꯅ ꯄꯥꯟꯕ ꯃꯇꯝ ꯈ꯭ꯔꯤꯁ ꯀꯨꯝ 38 ꯑꯃꯗꯤ 154 ꯍꯧꯅ ꯆꯠꯅꯔꯛꯂꯕ ꯃꯌꯨꯝ ꯄꯥꯜꯂꯕ ꯅꯤꯡꯉꯣꯜꯁꯤꯡꯅ ꯍꯤꯌꯥꯡꯒꯩ ꯊꯥꯒꯤ ꯅꯤꯅꯤ ꯄꯥꯟꯕ ꯅꯨꯃꯤꯠꯇ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯁꯤꯡꯕꯨ ꯃꯄꯨꯔꯣꯏꯕꯒꯤ ꯃꯌꯨꯝꯗ ꯆꯥꯛ ꯀꯧꯕꯒꯤ ꯆꯠꯅꯕꯤ ꯑꯁꯤ ꯂꯩꯔꯝꯃꯤ꯫ ꯃꯩꯗꯤꯡꯉꯨ ꯅꯤꯡꯊꯦꯝ ꯄꯤꯁꯛ ꯆꯟꯗ꯭ꯔꯀꯤꯇꯤꯅ ꯄꯥꯟꯕ ꯈ꯭ꯔꯤꯁꯇ 1950 ꯑꯃꯗꯤ 1963 ꯃꯇꯝꯗꯒꯤ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯁꯤꯡꯅ ꯃꯌꯨꯝ ꯄꯥꯜꯂꯕ ꯃꯆꯜ ꯃꯆꯦꯁꯤꯡꯕꯨ ꯆꯥꯛ ꯀꯧꯕꯒꯤ ꯆꯠꯅꯕꯤ ꯍꯧꯗꯣꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯃꯩꯗꯤꯡꯉꯨ ꯆꯟꯗ꯭ꯔꯀꯤꯇꯤ ꯃꯍꯥꯔꯥꯖꯅ ꯄꯥꯟꯕ ꯃꯇꯝ ꯃꯍꯥꯛꯀꯤ ꯃꯆꯦ ꯃꯆꯟ ꯌꯥꯝꯅ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯔꯝꯕꯒꯤ ꯃꯐꯝꯗ ꯃꯍꯥꯛꯅ ꯆꯥꯛ ꯆꯥꯕ ꯆꯠꯀꯗꯒꯦ ꯍꯥꯏꯗꯨꯅ ꯈꯟꯖꯥꯟꯅꯕꯒꯤ ꯃꯍꯨꯠꯇ ꯃꯍꯥꯛꯅ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛꯈꯛꯇꯪ ꯊꯣꯛꯄ ꯍꯤꯌꯥꯡꯒꯩꯒꯤ ꯅꯤꯅꯤ ꯄꯥꯟꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯍꯥꯛꯅ ꯅꯤꯡꯉꯣꯜꯁꯤꯡꯕꯨ ꯄꯨꯂꯞ ꯑꯣꯏꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯆꯥꯛꯀꯧꯈꯤ꯫ ꯃꯇꯝ ꯑꯁꯤꯗꯒꯤ ꯍꯧꯅ ꯆꯟꯗ꯭ꯔꯀꯤꯇꯤ ꯃꯍꯥꯔꯥꯖꯅ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯑꯣꯏꯕꯁꯤꯡꯅ ꯑꯣꯏꯅ ꯃꯆꯦ ꯃꯆꯜ ꯑꯣꯏꯕꯁꯤꯡꯕꯨ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯅꯤꯌꯣꯝ ꯑꯁꯤ ꯍꯧꯗꯣꯛꯈꯤ ꯍꯥꯏꯅ ꯑꯔꯤꯕ ꯂꯥꯏꯔꯤꯛꯁꯤꯡꯗ ꯌꯥꯎꯔꯤ꯫ ꯍꯧꯖꯤꯛ ꯃꯃꯥꯡꯗ ꯄꯟꯖꯈ꯭ꯔꯤꯕ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯍꯧꯔꯛꯐꯝ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯃꯩꯇꯩꯁꯤꯡꯒꯤ ꯑꯣꯏꯅ ꯊꯥꯖꯅꯕꯅꯤ꯫ ꯑꯗꯨꯕꯨ ꯒꯧꯔꯤꯌꯥ ꯙꯔꯃ ꯆꯠꯄ ꯍꯥꯏꯕꯗꯤ ꯍꯤꯟꯗꯨ ꯂꯥꯏꯅꯤꯡꯁꯤꯡꯒꯤ ꯑꯣꯏꯅ ꯊꯥꯖꯅꯕ ꯑꯃꯁꯨ ꯂꯩꯔꯤ꯫ ꯃꯤꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ꯫ ꯍꯤꯌꯥꯡꯒꯩ ꯊꯥꯒꯤ ꯅꯤꯅꯤ ꯄꯥꯟꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯖꯣꯝꯕꯨ ꯄꯨꯖꯥ ꯀꯠꯆꯔꯒ ꯖꯃꯨꯅꯥ ꯇꯨꯔꯦꯟꯕꯨ ꯅꯤꯡꯁꯤꯡꯖꯗꯨꯅ ꯁ꯭ꯅꯥꯟ ꯇꯧꯖꯔꯕꯗꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯖ꯭ꯍꯣꯝꯔꯥꯖꯀꯤ ꯑꯋꯥꯕ ꯑꯃꯠꯇ ꯐꯪꯗꯦ ꯍꯥꯏꯅ ꯊꯥꯖꯅꯔꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯃꯥꯡꯉꯩꯗ ꯖ꯭ꯍꯣꯝꯔꯥꯖꯄꯨ ꯃꯆꯜ ꯏꯕꯦꯝꯃ ꯖꯃꯨꯅꯥꯅ ꯃꯌꯨꯝꯗ ꯆꯥꯛ ꯀꯧꯈꯤ꯫ ꯃꯗꯨꯗ ꯄꯦꯜꯂꯕ ꯖ꯭ꯍꯣꯝꯔꯥꯖꯅ ꯅꯣꯔꯣꯛꯇ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛꯄꯨ ꯑꯋꯥꯕ ꯀꯣꯛꯄꯤꯈꯤ꯫ ꯃꯈꯣꯏ ꯈꯨꯗꯤꯡꯅ ꯄꯦꯟꯖꯔꯗꯨꯅ ꯆꯥꯎꯔꯕ ꯃꯍꯥ ꯎꯁꯣꯞ ꯑꯃ ꯄꯥꯡꯊꯣꯛꯈꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯕꯨ ꯉꯁꯤ ꯐꯥꯎꯕ ꯖꯃꯗꯤꯇꯤꯌꯥ ꯅꯠꯇ꯭ꯔꯒ ꯚꯥꯏ ꯗꯨꯖ ꯍꯥꯏꯅ ꯈꯪꯅꯔꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯈꯪꯕꯁꯤꯡꯅ ꯃꯆꯟ ꯃꯆꯦ ꯑꯣꯏꯕꯁꯤꯡꯒꯤ ꯃꯐꯝꯗ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯑꯣꯏꯕꯁꯤꯡꯅ ꯆꯠꯇꯨꯅ ꯆꯥꯛ ꯆꯥꯅꯔꯝꯃꯤ ꯑꯃꯗꯤ ꯑꯉꯝꯕ ꯗꯥꯜ ꯁꯅꯥ ꯂꯨꯄꯥꯅꯆꯤꯡꯕ ꯀꯠꯅꯔꯝꯃꯤ꯫ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯍꯥꯏꯕꯁꯤ ꯀꯪꯂꯩꯄꯥꯛ ꯈꯛꯇꯒꯤ ꯅꯠꯇꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞ ꯖꯥꯇꯤ ꯄꯨꯝꯅꯃꯛꯀꯤꯁꯨ ꯇꯧꯗꯨꯅ ꯂꯥꯛꯂꯤꯕ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯊꯧꯔꯝꯅꯤ꯫ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯐꯖꯔꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨꯗꯤ ꯅꯤꯡꯉꯣꯜ ꯑꯣꯏꯕꯁꯤꯡꯅ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯡꯈ꯭ꯔꯒ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯁꯤꯡꯒ ꯇꯣꯏꯅ ꯎꯅꯕ ꯌꯥꯗꯕ
ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯔꯛꯄ ꯐꯪꯉꯛꯇꯕꯁꯤꯡ ꯑꯗꯨꯕꯨ ꯍꯤꯌꯥꯡꯒꯩꯒꯤ ꯅꯤꯅꯤ ꯄꯥꯟꯕ ꯑꯁꯤꯅ ꯂꯥꯛꯄꯗꯗꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯁꯤꯡ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯃꯤꯟꯅꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯣꯏꯕꯒꯤ ꯍꯦꯟꯅ ꯑꯆꯦꯠꯄ ꯃꯔꯤ ꯂꯩꯅꯕꯒꯤꯗꯃꯛꯇ ꯀꯪꯂꯩꯆꯥꯁꯤꯡꯅ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯊꯧꯔꯝ ꯑꯁꯤ ꯂꯦꯞꯄ ꯂꯩꯇꯅ ꯍꯤꯌꯥꯡꯒꯩꯒꯤ ꯅꯤꯅꯤ ꯄꯥꯟꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯍꯥꯏꯗꯅ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯂꯤ꯫ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯍꯧꯕꯗꯒꯤꯅ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯕꯒꯤꯗꯃꯛꯇ ꯑꯗꯣꯝꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯃꯕꯨꯡ ꯇꯔꯦꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯄꯒ ꯂꯣꯏꯅꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯄꯨꯝꯅꯃꯛꯄꯨ ꯌꯥꯏꯐꯃꯤꯟꯅꯔꯁꯤ꯫ ꯃꯅꯤꯄꯨꯔ ꯏꯃꯥꯅ ꯌꯥꯏꯐꯔꯦ!